ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯁꯥꯔ ꯃꯆꯤ ꯌꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯩ ꯃꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯍꯩꯇꯕꯗꯒꯤ ꯑꯣꯖꯥ ꯈꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯗ ꯆꯪꯖꯔꯦ꯫ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯕꯨꯔꯦ, "ꯏꯕꯨꯡꯉꯣ, ꯏꯄꯥꯗꯤ ꯀꯔꯤꯁꯨ ꯍꯩꯇꯦ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯇꯝꯒꯗꯧꯔꯤꯕꯁꯤꯕꯣ?" ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯣꯖꯥ, ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯣ ꯅꯅꯥꯏ ꯏꯁꯣꯔꯃꯛꯅ ꯇꯥꯛꯄꯤꯕꯅꯤ ꯈꯟꯖꯒꯗꯧꯔꯤꯕꯅꯤ." ꯂꯥꯏꯔꯕꯒꯤ ꯋꯥ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯄꯔꯨꯋꯥ ꯑꯣꯏꯔꯣ" ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯦꯜꯂꯛꯄꯁꯤꯅ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯑꯣꯖꯥ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯦꯟꯕꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯑꯣꯖꯥ ꯈꯟꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯈꯜꯂꯛꯂꯤꯕꯁꯤ ꯆꯍꯤ ꯑꯃ ꯐꯥꯔꯛꯂꯦꯗꯣ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯝꯕꯤꯈꯤꯕ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯏꯄꯥ ꯁꯥꯔ ꯃꯆꯤ ꯑꯍꯨꯝꯗꯪ ꯇꯥꯛꯀꯦ, ꯃꯁꯤ ꯅꯍꯥꯛ ꯀꯥꯎꯒꯅꯨ꯫ ꯑꯍꯥꯟꯕ, ꯘꯤ ꯆꯥꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ꯫ ꯑꯅꯤꯁꯨꯕ, ꯑꯍꯤꯡ ꯇꯨꯝꯗꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ꯫ ꯑꯍꯨꯝꯁꯨꯕ, ꯅꯨꯄꯤ ꯐꯨꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ꯫ ꯏꯄꯥꯅ ꯅꯉꯣꯟꯗ ꯇꯥꯛꯀꯗꯕ ꯍꯥꯏꯕꯕꯨ ꯑꯁꯤ ꯃꯉꯥꯏꯔꯦ." ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛ ꯇꯥꯕꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯔꯗꯨꯅ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯒ ꯑꯣꯖꯥꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ ꯂꯥꯏꯕꯛ ꯌꯦꯡꯖꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯕꯒ ꯋꯥꯈꯜ ꯇꯧꯔꯛꯏ, "ꯑꯩꯅ ꯌꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩꯕꯅꯗꯤ ꯇꯝꯂꯨꯔꯤꯕ ꯏꯍꯩ ꯑꯁꯤ ꯀꯥꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯁꯥꯔ ꯃꯆꯤ ꯑꯁꯤ ꯌꯣꯟꯕ ꯀꯣꯏꯅ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝ ꯆꯦꯡꯖꯦꯜ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯔꯩꯕꯥꯛ ꯂꯥꯟꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ, "ꯑꯩ ꯁꯥꯔ ꯃꯆꯤ ꯌꯣꯟꯕ ꯃꯤꯅꯤ, ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗꯒꯤ ꯁꯥꯔ ꯃꯆꯤ ꯂꯩꯕꯤꯕ ꯌꯥꯒꯅꯤ" ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯅꯈꯤ꯫ "ꯅꯪꯒꯤ ꯁꯥꯔ ꯃꯆꯤ ꯍꯥꯏꯕꯗꯨꯕꯨ ꯀꯗꯥꯏꯅꯣꯅꯦ ꯑꯃꯨꯛꯇ ꯌꯦꯡꯒꯦ" ꯍꯥꯏꯕꯗ, "ꯑꯩꯒꯤ ꯁꯥꯔ ꯃꯆꯤ ꯑꯁꯤꯗꯤ ꯄꯣꯠꯁꯛ ꯑꯣꯏꯅ ꯎꯠꯄ ꯌꯥꯗꯦ, ꯋꯥꯍꯩꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯄꯗ ꯑꯇꯥꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯅꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯔ ꯃꯆꯤ ꯌꯣꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦꯗꯣ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯁꯥꯔ ꯃꯆꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯀꯧꯍꯜꯂꯨꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯥꯏ ꯅꯨꯄꯥ, ꯅꯪꯒꯤ ꯁꯥꯔ ꯃꯆꯤ ꯍꯥꯏꯕꯗꯨ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ?" ꯁꯥꯔ ꯃꯆꯤ ꯌꯣꯟꯕꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤ ꯁꯥꯔ ꯃꯆꯤ ꯑꯁꯤꯗꯤ ꯄꯣꯠ ꯅꯠꯇꯦ, ꯋꯥꯍꯩꯅꯤ." ꯅꯤꯡꯊꯧꯅ "ꯑꯗꯨꯗꯤ ꯋꯥꯍꯩ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯣ ꯇꯥꯁꯤ" ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯕꯅ, "ꯅꯅꯥꯏꯒꯤ ꯁꯥꯔ ꯃꯆꯤꯒꯤ ꯋꯥꯍꯩꯗꯤ ꯘꯤ ꯆꯥꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ, ꯑꯅꯤꯁꯨꯕꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ, ꯑꯍꯨꯝꯁꯨꯕꯗ ꯅꯨꯄꯤ ꯐꯨꯕ ꯁꯥꯔ ꯃꯆꯤ ꯑꯃꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯖꯕꯣꯏꯔꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯅꯨꯄꯥ, ꯅꯪꯒꯤ ꯁꯥꯔ ꯃꯆꯤ ꯑꯍꯨꯝꯁꯤ ꯑꯩ ꯅꯤꯡꯊꯤꯖꯅ ꯆꯥꯡ ꯌꯦꯡꯈꯤꯒꯅꯤ꯫ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯪꯂꯕ ꯃꯇꯝꯗ ꯃꯃꯜ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯨꯝꯗꯕ ꯇꯥꯔꯕꯗꯤ ꯅꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯔꯒ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯈꯣꯡꯒꯨꯏꯅꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯅꯌꯨꯝꯗ ꯍꯟꯈꯤꯕ ꯌꯥꯔꯣꯏ꯫ ꯁꯥꯔ ꯃꯆꯤꯒꯤ ꯑꯆꯨꯝꯕ ꯈꯪꯗ꯭ꯔꯤꯕ ꯃꯈꯩ ꯅꯍꯥꯛ ꯀꯣꯅꯨꯡꯗ ꯂꯩꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯅ ꯁꯥꯔ ꯃꯆꯤꯒꯤ ꯋꯥꯐꯝ ꯑꯍꯨꯝ ꯑꯗꯨ ꯃꯊꯪ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯘꯤ ꯆꯥꯕ ꯁꯥꯔ ꯃꯆꯤꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯘꯤ ꯆꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯁꯥ ꯐꯒꯠꯄ ꯎꯕꯗ ꯃꯗꯨꯃ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯃꯊꯪꯗ ꯅꯤꯡꯊꯧꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯁꯥꯔ ꯃꯆꯤ ꯆꯥꯡꯌꯦꯡ ꯌꯦꯡꯕ ꯍꯧꯈꯤ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯔꯣꯟꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯆꯠꯄꯗ ꯅꯣꯡꯃ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯣꯅꯨꯡꯒꯤ ꯈꯥ ꯊꯪꯕ ꯁꯟꯅꯊꯣꯡ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯈꯤ, "ꯏꯕꯦꯝꯃ, ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ?" ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯍꯌꯦꯡ ꯑꯍꯤꯡꯁꯤꯃꯛꯇꯗ
ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯍꯥꯛ ꯅꯨꯡꯉꯥꯏꯇꯗꯨꯅ ꯀꯞꯂꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯏꯁꯥꯕꯨ ꯀꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ, ꯑꯗꯨꯗꯤ ꯇꯥꯔꯣ, ꯅꯪꯒꯤ ꯃꯈꯥꯒꯤ ꯁꯟꯅꯊꯣꯡ ꯃꯌꯥꯗ ꯄꯨꯈ꯭ꯔꯤ 2 ꯇꯧꯔꯣ, ꯑꯃꯅ ꯁꯪꯒꯣꯝ ꯊꯟꯅ ꯍꯩꯌꯨ, ꯑꯃꯅ ꯆꯨꯍꯤ ꯊꯟꯅ ꯍꯩꯌꯨ, ꯑꯗꯨꯒ ꯃꯅꯥꯛꯇ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯃꯅꯨꯡꯗ ꯐꯃꯨꯡ ꯑꯃ ꯅꯥꯟꯅ ꯊꯥꯗꯨꯅ ꯊꯝꯃꯨ, ꯑꯗꯨꯒ ꯅꯪꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯕ ꯉꯝꯕ ꯌꯥꯏ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯃꯇꯨꯡꯏꯟꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯍꯜꯂꯒ ꯐꯃꯨꯡ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯐꯝꯂꯛꯄꯁꯤꯅ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯀꯅꯥ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯌꯥꯏ ꯄꯨꯡꯐꯝ ꯆꯞ ꯆꯥꯅ ꯑꯃꯨꯕ ꯑꯆꯧꯕ ꯂꯤꯟ ꯑꯃ ꯊꯣꯔꯛꯇꯨꯅ ꯁꯟꯅꯊꯣꯡ ꯑꯗꯨꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯪꯁꯤꯜꯂꯛꯄꯗꯨ ꯅꯤꯡꯊꯧꯅ ꯎꯔꯦꯗꯣ꯫ ꯁꯪꯒꯣꯝꯒꯤ ꯄꯨꯈ꯭ꯔꯤ ꯎꯕꯗ ꯂꯤꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯆꯞ ꯂꯦꯞꯇꯨꯅ ꯁꯪꯒꯣꯝ ꯊꯛꯏ꯫ ꯃꯊꯪꯗ ꯆꯨꯍꯤꯒꯤ ꯄꯨꯈ꯭ꯔꯤ ꯎꯕꯗ ꯆꯨꯍꯤ ꯑꯗꯨ ꯑꯃꯨꯛ ꯊꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯪꯒꯣꯝ, ꯆꯨꯍꯤ ꯃꯕꯨꯛ ꯊꯟꯅ ꯊꯛꯈꯤꯕꯗꯒꯤ ꯇꯨꯝꯅꯤꯡꯂꯛꯄꯗꯒꯤ ꯂꯤꯟ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕꯣꯔꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟ ꯑꯗꯨꯅ ꯂꯥꯏꯒꯤ ꯁꯛꯇꯝ ꯑꯣꯟꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯗꯧꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯝꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯅꯁꯥꯕꯨ ꯀꯟꯖꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯅ ꯅꯤꯡꯕ ꯕꯔ ꯑꯃ ꯅꯤꯖꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯂꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯑꯩꯕꯨ ꯁꯤꯕꯗꯒꯤ ꯀꯟꯕꯤꯔꯦ, ꯁꯅꯥ ꯂꯨꯄꯥꯗꯤ ꯑꯩꯉꯣꯟꯗ ꯊꯣꯏꯅ ꯀꯥꯟꯅꯗꯦ, ꯑꯗꯨꯅ ꯃꯤꯅ ꯉꯝꯂꯣꯏꯗꯕ ꯑꯃ ꯅꯤꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏ ꯑꯊꯣꯏꯕ, ꯅꯅꯥꯏꯅ ꯄꯥꯝꯖꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ, ꯇꯤꯜ ꯀꯥꯡ ꯄꯨꯝꯅꯃꯛꯅ ꯉꯥꯡꯅꯔꯤꯕ ꯃꯔꯣꯜ ꯑꯁꯤ ꯈꯪꯖꯕꯅꯤ, ꯑꯗꯨꯅ ꯅꯅꯥꯏꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤꯃꯛꯇ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯂꯥꯏꯅ, ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯖꯔꯣ, ꯁꯥ ꯎꯆꯦꯛ, ꯇꯤꯜ ꯀꯥꯡ ꯃꯔꯣꯜ ꯂꯣꯏꯅ ꯈꯪꯖꯔꯣ, ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ, ꯍꯦꯛ ꯍꯥꯏꯗꯣꯛꯄꯗ ꯅꯍꯥꯛ ꯁꯤꯕ ꯑꯣꯏꯌꯨ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯗꯕꯗꯒꯤ ꯁꯥꯔ ꯃꯆꯤꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯍꯧꯗ꯭ꯔꯦ ꯈꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯈꯤ꯫ ꯁꯥ ꯎꯆꯦꯛ ꯇꯤꯜ ꯀꯥꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕ ꯅꯤꯡꯊꯧꯅ ꯅꯣꯡꯃ ꯂꯨꯛ ꯍꯥꯔꯤꯉꯩꯗ ꯆꯥꯛ ꯃꯔꯨ ꯑꯃꯈꯛ ꯂꯩꯕꯥꯛꯇ ꯇꯥꯈꯤꯕꯣꯏꯔꯦ꯫ ꯀꯛꯆꯦꯡ ꯑꯃ ꯍꯌꯤꯡ ꯑꯃꯒꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯃꯨꯟꯅꯕꯗ ꯈꯠꯅꯔꯦ꯫ ꯀꯛꯆꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯍꯌꯤꯡ ꯍꯥꯏꯕ, ꯅꯪꯗꯤ ꯀꯣꯏꯅ ꯄꯥꯏꯗꯨꯅ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯊꯤꯔꯨꯕ ꯉꯝꯃꯤ, ꯑꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯁꯤ ꯑꯩ ꯑꯣꯏꯔꯒꯦ꯫ ꯃꯗꯨ ꯇꯥꯕꯗ ꯍꯌꯤꯡꯅ ꯍꯥꯏꯔꯛꯈꯤ, ꯀꯛꯆꯦꯡ ꯅꯈꯣꯏꯁꯨ ꯅꯈꯣꯡ ꯌꯥꯡꯕ, ꯄꯩꯁꯤꯟꯕ ꯀꯟꯕ ꯖꯤꯕꯅꯤ, ꯑꯗꯨꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯪꯗꯨꯝ ꯑꯇꯩ ꯆꯤꯟꯖꯥꯛ ꯊꯤꯔꯨ꯫ ꯍꯌꯤꯡ ꯀꯛꯆꯦꯡ ꯖꯤꯕ ꯑꯅꯤꯅ ꯈꯠꯅꯕꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯅꯣꯛꯂꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯣꯛꯂꯒ ꯖꯤꯕ ꯑꯅꯤꯗꯨꯗ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯕꯤꯔꯦ꯫ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯔꯥꯅꯤꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯣ? ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯂꯩꯕꯥꯛꯇ ꯆꯥꯛ ꯃꯔꯨ ꯑꯗꯨ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧꯅ ꯇꯥꯛꯇ꯭ꯔꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯍꯪꯂꯕ ꯐꯥꯎꯕ ꯅꯤꯡꯊꯧꯅ ꯁꯨꯡꯇꯥꯛ ꯇꯥꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯃꯩꯊꯪꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯅꯅꯥꯏ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯕ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯅꯥꯏꯗ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯇꯥꯛꯊꯣꯛꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯅꯤ ꯑꯗꯨ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯈꯤ꯫ ꯅꯤꯡꯊꯧꯁꯨ ꯁꯤꯗ ꯁꯤꯔꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯔꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯣꯏꯔꯦ꯫ ꯅꯤꯡꯊꯧꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ, ꯔꯥꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯛꯇ꯭ꯔꯕꯗꯤ ꯆꯠꯂꯣꯏ, ꯅꯤꯡꯊꯧꯅ ꯇꯥꯛꯊꯣꯛꯄ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯍꯨꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯁꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯀꯟꯅ ꯈꯠꯅꯕꯣꯏꯔꯦ꯫ ꯂꯝꯍꯨꯏ ꯑꯃꯣꯝꯅ ꯂꯥꯕꯗ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯥ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯁꯤꯔꯒꯅꯤ, ꯂꯥꯕꯅ, ꯁꯤꯅꯤꯡꯂꯒ ꯁꯤꯖꯈꯣ,
ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯌꯥꯕ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕ꯭ꯔꯥ? ꯑꯥ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯇꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯈꯥꯝꯄꯠꯇ ꯇꯧꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕ꯭ꯔꯥ? ꯑꯩꯕꯨ ꯍꯥꯏꯔꯒ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨꯅ ꯇꯥꯟꯅꯗꯨꯅ ꯄꯪꯆꯤꯛꯇ ꯆꯤꯛꯈꯥꯏꯔꯤ꯫ ꯈꯨꯃꯥꯡ ꯑꯗꯨꯅ ꯃꯃꯥꯏꯗ ꯄꯪꯐꯨꯗ ꯐꯨꯔꯤ꯫ ꯃꯃꯩꯗꯗꯤ ꯂꯝꯍꯨꯏ ꯑꯃꯣꯝ ꯑꯗꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯁꯥꯎꯕ ꯇꯣꯛꯈ꯭ꯔꯤ꯫ ꯁꯥ ꯎꯆꯦꯛ ꯇꯤꯜ ꯀꯥꯡꯒꯤ ꯃꯔꯣꯜ ꯈꯪꯕ ꯅꯤꯡꯊꯧꯅ ꯂꯝꯍꯨꯏ ꯂꯥꯕꯒꯤ ꯋꯥ ꯇꯥꯔꯨꯔꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯨꯔꯒ ꯅꯨꯄꯤ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯁꯥꯔ ꯃꯆꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯔꯥꯅꯤꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯒ ꯀꯥ ꯑꯃꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯄꯪꯐꯨꯗ ꯐꯨꯔꯤ꯫ ꯔꯥꯅꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯔ ꯃꯆꯤ ꯌꯣꯟꯕꯒꯤ ꯋꯥ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯂꯝꯕꯗꯒꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯆꯥꯛ ꯅꯤꯡꯊꯤꯖꯅ ꯄꯤꯖꯔꯒ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯍꯣꯡꯕꯤꯔꯒ ꯁꯅꯥ ꯂꯨꯄꯥ ꯃꯤꯄꯣꯠ ꯄꯤꯗꯨꯅ ꯃꯌꯨꯝ ꯌꯧꯅ ꯊꯤꯟꯕꯤꯈꯤ꯫ ꯑꯁꯨꯝꯅ ꯁꯥꯔ ꯃꯆꯤ ꯌꯣꯟꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯤꯡꯊꯧꯁꯨ ꯃꯊꯋꯥꯏ ꯍꯤꯡꯍꯧꯕꯣꯏꯔꯦ꯫ ꯑꯣꯖꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯤꯕ ꯇꯝꯕ ꯃꯍꯩꯗꯤ ꯂꯦꯝꯅ ꯃꯥꯡꯗꯦ꯫ ꯃꯍꯩ ꯑꯗꯨꯗꯒꯤ ꯃꯔꯝꯗꯒꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯤ ꯑꯣꯏꯈꯤ꯫